Hꯟꯗꯛ ꯃꯔꯛ ꯀꯨꯀꯤꯁꯤꯡꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯏꯀꯣ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯅꯠꯇꯦꯕ ꯈꯪꯉꯕ ꯃꯣꯏꯅ ꯉꯍꯥꯟ ꯀꯩꯅꯣ ꯍꯥꯏꯀꯣ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯕꯅꯤꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯦꯞꯄ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯆꯤꯟ ꯊꯤꯔꯤꯅꯦꯕ ꯑꯩꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯀꯣ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯔꯁꯨ ꯁꯦꯡꯅ ꯍꯥꯏꯔꯤꯁꯤꯅꯤ CMꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯨꯅ ꯆꯥꯟꯅ ꯌꯥꯝ ꯇꯧꯕꯅꯦꯕ ꯅꯨꯄꯤꯅꯒ ꯐꯤꯒ ꯏꯟꯍꯟꯕꯗꯣ ꯋꯤꯁꯀꯣꯠꯀ ꯂꯤꯠꯍꯟꯕꯗꯣ ꯃꯌꯥꯝ ꯄꯥꯝꯖꯔꯤꯅꯦꯕ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯀꯣ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯣꯗꯤꯖꯤ ꯍꯥꯏꯕ ꯆꯥ ꯌꯣꯜꯂꯝꯃꯤꯒ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯒꯅꯤ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯍꯥꯎ ꯍꯥꯏꯗꯅꯀꯣ ꯊꯥꯒꯤ ꯊꯥꯒꯤ ꯑꯔꯣꯏꯕꯗꯔ ꯈꯪꯗ꯭ꯔꯦꯀꯣ ꯑꯩ ꯈꯪꯉꯥꯏꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯃꯊꯪꯗ ꯑꯦꯞꯁꯇꯤꯟ ꯐꯥꯏꯜ ꯃꯃꯤꯡ ꯌꯥꯎꯒꯅꯤꯀꯣ ꯃꯗꯨꯅꯅꯦ ꯃꯥ ꯇ꯭ꯔꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯗꯦꯜꯂꯤꯗ ꯄꯥꯏꯔꯒ ꯃꯣꯗꯤꯖꯤ ꯖꯤ ꯍꯥꯏꯅ ꯌꯦꯁ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯇ꯭ꯔꯝ ꯁꯣꯔꯤ ꯃꯣꯗꯤꯅꯒ US ꯆꯠꯂꯤꯁꯦ ꯑꯦꯞꯁꯤꯟ ꯑꯥꯏꯂꯦꯟꯗ ꯆꯠꯂꯤꯅꯤꯅꯦ ꯑꯇꯣꯞꯄ ꯀꯥꯏꯗ ꯆꯠꯄ ꯅꯠꯇꯦ ꯑꯗꯣ ꯇꯣꯄꯤꯛꯇ ꯂꯥꯛꯀꯦꯀꯣ ꯍꯟꯗꯛ ꯃꯔꯛ ꯀꯨꯀꯤꯁꯤꯡꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯅ ꯒꯥꯏꯅ ꯍꯥꯏꯕꯗꯣ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯅꯠꯇꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝ ꯂꯨꯅ ꯇꯧꯕꯅꯤꯅ ꯁꯣꯝ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯃꯋꯥꯅ ꯇꯦꯔꯣꯔꯤꯁ ꯑꯣꯏꯕ KNFPꯒꯤ ꯁꯝꯇꯤꯟꯊꯪ ꯀꯤꯞꯀꯦꯟ ꯍꯥꯏꯕ꯭ꯔꯥ ꯑꯦꯂꯥꯏꯁ ꯔꯤꯝꯕꯣꯏ ꯀꯤꯞꯀꯦꯟ ꯍꯥꯏꯕ꯭ꯔꯥ ꯃꯥꯏ ꯅꯨꯄꯤꯗꯣ ꯅꯤꯝꯆꯥ ꯀꯤꯞꯀꯦꯟ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔ CMꯗꯒꯤ ꯍꯧꯔꯒ MLA ꯈꯔꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯗꯨꯅꯅꯦꯕ ꯑꯦꯁꯀꯣꯠ ꯌꯥꯎꯅ ꯑꯦꯁꯀꯣꯠꯀꯤ ꯃꯃꯥꯡꯗ ꯒꯟ ꯄꯣꯏꯟꯗ ꯃꯤ 3 ꯊꯣꯛꯂꯒ ꯒꯟ ꯄꯣꯏꯟꯗ ꯅꯝꯃꯒ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯂꯦꯇꯔ ꯍꯦꯠ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯄ ꯚꯦꯟꯗꯣ ꯐꯥꯔꯒ ꯃꯩ ꯊꯥꯗꯣꯛꯄꯗꯣ ꯑꯦꯁꯀꯣꯠꯁꯤꯡ ꯃꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯔꯤꯗꯣ ꯀꯩꯗꯧꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯕꯅꯣꯕ ꯇꯨꯃꯤꯟꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒ ꯂꯩ ꯅꯣꯡꯃꯩꯗꯣ ꯌꯦꯡꯉꯒ ꯂꯩꯅꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ ꯅꯣꯏꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯄꯤꯒꯦ ꯑꯗꯩꯗꯤ ꯅꯣꯏ ꯍꯦꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯕ ꯅꯣꯏ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯒꯅꯤ ꯀꯥꯏ ꯊ꯭ꯔꯤꯇꯟ ꯁꯣꯏꯅ ꯇꯧꯔꯝꯒꯅꯤꯕ ꯃꯗꯨꯒꯤꯅꯦꯕ ꯅꯣꯏ ꯇꯨꯃꯤꯟ ꯂꯩꯔꯤꯗꯣ ꯃꯌꯥꯡ ꯁꯤꯐꯥꯏꯁꯤꯡ ꯌꯥꯎꯋꯦ ꯑꯁꯥꯝ ꯔꯥꯏꯐꯜꯗꯨꯕꯨꯗꯤ ꯃꯣꯏ ꯍꯣꯏ ꯃꯣꯏꯗꯤ ꯀꯨꯀꯤꯁꯦ ꯃꯣꯏꯅ ꯌꯣꯛꯑꯒ ꯊꯝꯃꯤꯅꯤꯀꯣ ꯀꯌꯥꯝ ꯀꯨꯏꯅ ꯌꯣꯛꯀꯗ꯭ꯔꯥ ꯌꯦꯡꯁꯦ ꯆꯍꯤ 100 ꯌꯣꯛꯀꯗ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯆꯍꯤ 100 ꯑꯣꯏꯔꯁꯨ ꯀꯨꯀꯤ ꯅꯣꯏꯗꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯍꯤ 100 ꯑꯣꯏꯔꯁꯨꯀꯣ ꯆꯪꯁꯤꯅ ꯆꯅꯤ ꯆꯪꯁꯤ 1,000 ꯆꯪꯉꯤ ꯆꯪꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯃꯥꯏꯗꯒꯤ ꯇꯨꯝꯅ ꯃꯨꯊꯠꯇ꯭ꯔꯤ ꯐꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯂꯩꯈꯤꯗꯕ ꯌꯥꯏ ꯑꯩ ꯁꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯥ ꯏꯁꯨꯒꯤ ꯑꯩꯒꯤ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯀꯗꯧꯕꯗ ꯃꯤꯁꯤꯡꯗꯨꯗ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯗꯤ ꯔꯤꯐ꯭ꯌꯨꯖꯤꯅꯦ ꯀꯦꯅꯤꯕꯦꯜꯅ ꯁꯍꯤꯡ ꯆꯥꯕꯅꯦ ꯃꯣꯏꯁꯤꯗꯤ ꯇꯨꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯦ ꯍꯥꯏꯅ ꯏꯔꯒ ꯐꯖꯅ ꯗꯥꯏꯔꯤꯗ ꯊꯝꯂꯝꯒꯗꯧꯕꯅꯤ ꯑꯗꯣ
counter blockade ni adu counter blockade tawdo poto lawsillaga noi counter tawbni na di mai thadu udana adu ne tabi da es lawsillaga kari I masak ni ga yong man amna ngari chaba phangre adu ada ga so lai na saktu ga mak khumda nang star mari mga par uppaga tani ko ngari si am pam ram jani ni noi se nung si ni noi se kari ngan ngari cha phangdam ni na noi na local meat som sim da cha da nar ga sibu ga yaw ki na tro ngari chana ba thakna di counter blockade ni counter blockade ga ordi tawbu tasing noi counter blockade tawbu ga de mai thado ba poche sing do loina mai thado ba kai do bi noi na nayum da pushili no ba ha aduga kai su kana da ba chi chang khara du na noi marona ga is mai thado ga hai ba sa mai tha ba su ngam di manu ko mai tha ba utti aduga kana da ba pot no tani ba noi na kha uli do na kanu to sing loin thang da noi na loin pushil ga sari ni ba tawri ni ba adu na si kana na pi no ba ha kana na ya thang pi bi no ba nimcha gi bien na pirak pa na tro supply tor pa tro noi chaw thakpa phangdam ni na ma na pira ine ba aduga mani police sing ju asamarfal di moi gi mi ni ko the manipur police sing ju anang sai mang so ai noi he action lo khala ba tarmi thabak kani aina hairam gani noi da ko maduna traga noi da paisa asu piram gani ba nate noi police sahib je security force amai je Quran chinthi tawba lutpat tawba ko gunda sing madu singwan da kap nangai pha nangai nungmai na kap ga hatra su nungmai na kan point orga noi na pha ga taw na tro pha ba pun ba taw ga do na tro madu taw da bi da no kuch man tin thor ga nung ai na yeng ga lai ni madu ai gi sangkai gi boinu sing du na nungdang tumin na si gai na noi da ingit tawr po ram ngani ne ingit tawr po so no ram ngani ba manu na ran di noi as di hairam ngani noi kaimta wa kaimta ngang di ba tumin yeng lai na ku te shmai ga tawr ga shmai ga di tu na sai tu ga si yeng din ko tu na counter blockade na te mo gi do ta sing chaw phangnak tu na just mingi counter blockade to bo hai ja bo ne ko mada okisa noi mun na khalo ko noi na ji powering sar che kilometer manga ta ni ko ina shin chel ho ro na thwai hin ngani a cha sa ta emiam mathang chen na do dumai na ji hanuwa hanubi siram dai angang hani asam rifle na pizza pitak toraga mi kun tra lai ho du ma tani ko duman chen ho kanu la am dai je storm cyclone ko cyclone sa thiba tsunami la am dai je ichik pani go ichik ga wong la no hum pa da ko noi hum pa da khang ni uram ngani da no je tsunami la pa da karmai thoi ichik pani sanga singa na khang ni madumai la o ya na noi than ni ko noi powering sari do to sinai mi to noi na jot na 5 kilometers ko tani ko noi yum chama tha ba sati ko yum tara kun tra da
ꯅꯣꯏꯒꯤ ꯇꯦꯔꯣꯔꯤꯁ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯊꯥꯛꯑꯒ ꯊꯝꯕꯁꯤꯡꯅ ꯒꯥꯔꯗ ꯇꯧꯗꯨꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯒꯤꯅꯤꯀꯣ ꯅꯣꯏ ꯃꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯕ ꯍꯥꯟꯅꯗꯒꯤꯀꯣ ꯅꯣꯏ ꯃꯨꯠꯂꯝꯃꯅꯤ ꯍꯣꯏ ꯍꯟꯗꯛꯇꯤ ꯅꯣ ꯃꯔꯁꯤ 90s ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯂꯥꯟ ꯊꯣꯛꯑꯦ ꯐꯥꯎꯕ ꯈꯪꯉꯝꯗꯦꯕ ꯍꯟꯗꯛꯇꯤ ꯅꯣ ꯃꯔꯁꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯅꯣꯏ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯅꯣꯏ ꯍꯥꯎꯗꯤ ꯍꯥꯎꯕ꯭ꯔꯣ ꯆꯥꯕ ꯊꯛꯄꯗꯤ ꯈꯔꯗꯤ ꯐꯪꯉꯝꯃꯅꯤꯅꯦ ꯄꯨꯁꯨ ꯄꯨꯕꯤꯔꯛꯑꯣꯏ ꯍꯧꯖꯤꯛꯇꯤ ꯅꯣꯏꯔꯣꯝꯗꯣ ꯅꯣꯏꯅ ꯇꯥꯔꯤꯕ ꯍꯧꯖꯤꯛ ꯑꯁꯥꯝ ꯔꯥꯏꯐꯜ ꯅꯣꯏ ꯅꯕꯥꯏ ꯅꯆꯦꯟꯁꯤꯡꯅ ꯉꯥꯛꯑꯒ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨ ꯄꯨꯗ꯭ꯔꯁꯨ ꯌꯥꯏ ꯑꯁ ꯅꯦꯠꯋꯥꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯀꯤꯗꯣ ꯄꯨꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯔꯣꯝꯗꯀꯣ ꯁꯪꯈꯥꯏꯗꯨ ꯐꯥꯎꯔꯒ ꯄꯨꯗ꯭ꯔꯁꯨ ꯌꯥꯏ ꯂꯝꯕꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯔꯒ ꯏꯁꯀꯣꯠ ꯌꯥꯎꯋꯦꯅ ꯏꯁꯀꯣꯠꯅ ꯉꯥꯛꯀꯅꯤ ꯉꯥꯛꯁꯤꯟꯒꯅꯤꯅ ꯇꯧꯗꯨꯅ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯏꯁꯀꯣꯠꯁꯤꯡꯗꯣ ꯂꯣꯏꯅ ꯁꯣꯝꯗ ꯄꯩꯁꯥ ꯄꯤꯈ꯭ꯔꯦ ꯊꯕꯛꯇꯤ ꯇꯔꯃꯤꯅꯦꯠ ꯇꯧꯒꯅꯤꯅ ꯊ꯭ꯔꯤꯇꯟ ꯇꯧꯋꯦ ꯀꯔꯤ ꯄ꯭ꯂꯁ ꯑꯦꯛꯁꯇ꯭ꯔꯥ ꯅꯣꯏ ꯍꯦꯛ ꯁꯤ ꯇꯧꯔꯕ ꯅꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯊꯕꯛ ꯇꯠꯀꯅꯤꯅ ꯊ꯭ꯔꯤꯇꯟ ꯇꯧꯕꯒꯤ ꯇꯨꯃꯤꯟ ꯌꯦꯡꯉꯒ ꯂꯩꯔꯤꯅꯦꯕ ꯑꯩ ꯄꯨꯂꯤꯁꯁꯤꯡꯗ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ ꯃꯣꯏꯒꯤ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯀꯣ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯁꯤꯑꯦꯝꯒ ꯌꯥꯎꯅꯀꯣ ꯃꯣꯏꯒꯤ ꯊꯕꯛꯅꯦꯕ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯁꯤꯑꯦꯝ ꯉꯥꯛꯇꯪ ꯅꯠꯇ꯭ꯔꯣ ꯁꯤꯑꯦꯝ ꯉꯥꯛꯇꯪ ꯅꯠꯇ꯭ꯔꯕ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯉꯝꯕ ꯀꯥꯡꯄꯣꯛꯄꯤꯒ ꯐꯥꯎꯔꯒ ꯆꯠꯄ ꯉꯝꯕꯒꯁꯦ ꯃꯥ ꯉꯥꯛꯇꯅꯦꯕ ꯑꯇꯣꯞꯄ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯝꯇꯗ ꯍꯧꯖꯤꯛꯐꯥꯎ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯥꯅ ꯆꯠꯄ ꯉꯝꯃꯤꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝ ꯂꯨꯅ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣꯕ ꯑꯗꯨꯅꯅꯦꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯥꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯅꯨꯡꯁꯤꯃꯟꯗꯅꯀꯣ ꯍꯣꯏ ꯌꯥꯝ ꯐꯩ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯒꯗꯕꯅꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕꯗꯣ ꯃꯥꯒꯤꯗꯣ ꯈꯤꯇꯪ ꯍꯦꯟꯃꯜꯂꯦꯕ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯁꯨ ꯅꯨꯄꯤꯅ ꯄꯥꯏꯌꯦꯕ ꯈꯪꯕ ꯆꯨꯝꯗꯕ꯭ꯔꯥꯅꯤ ꯃꯌꯥꯝ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯔꯒꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯄꯥꯏꯔꯛꯄꯅꯦꯕ ꯍꯦꯛꯇꯪ ꯃꯣꯏ ꯈꯨꯗꯣꯝꯕꯤꯗ ꯎꯔꯨ ꯂꯩꯔꯒ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯍꯦꯛꯇꯪ ꯅꯨꯄꯤꯁꯤꯡꯁꯦ ꯃꯗꯨꯅꯅꯦꯕ ꯃꯣꯏꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯀꯥꯏ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯀꯗꯥꯏ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯅꯠꯇꯦ ꯃꯣꯏ ꯀꯩꯅꯣ ꯃꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕꯗꯣ ꯌꯣꯡꯆꯥꯛꯀꯤ ꯕꯦꯟꯅ ꯁꯄ꯭ꯂꯥꯏ ꯂꯣꯏ ꯇꯧꯕꯤꯔꯤꯅꯦꯕ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯔꯣꯝꯗ ꯄꯨꯗ ꯎꯈ꯭ꯔꯨꯜ ꯂꯣꯝ ꯀꯝꯖꯣꯡ ꯁꯥꯏꯠꯂꯣꯝ ꯄꯨꯒꯗꯧꯕꯗꯣ ꯅꯣꯏꯅ ꯑꯃꯨꯛ ꯂꯧꯍꯧꯔꯣ ꯑꯗꯨꯗꯒꯤ ꯂꯧꯍꯧꯔꯣ ꯏꯁꯀꯣꯠꯁꯤꯡꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯒꯤꯅꯦꯕ ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯗꯤ ꯑꯦꯛꯁꯟꯗꯤ ꯈꯔꯗꯤ ꯂꯧꯐꯝꯗꯤ ꯊꯣꯛꯄꯅꯦꯕ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅꯒ ꯌꯦꯡꯉ ꯂꯩꯔꯤꯗꯣ ꯑꯩ ꯃꯤꯆꯝꯅꯤꯀꯣ ꯅꯣꯡꯃꯩ ꯄꯥꯏꯗꯦꯀꯣ ꯑꯩꯅ ꯁꯥꯎꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯎꯕ ꯍꯧꯔꯛꯑꯦꯀꯣ ꯅꯣꯡꯃꯩ ꯄꯥꯏꯅꯤꯡꯕ ꯍꯧꯔꯛꯑꯦꯀꯣ ꯅꯣꯡꯃꯩ ꯄꯥꯏꯔꯛꯄꯗꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯣꯏꯁꯅꯨ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯃꯆꯥ ꯑꯣꯏꯁꯅꯨ ꯅꯥꯒꯥ ꯃꯆꯥ ꯑꯣꯏꯁꯅꯨ ꯏꯁꯄꯤꯌꯔ ꯂꯣꯏꯅ ꯀꯩꯅꯣ ꯀꯛꯑꯒ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯀꯨꯀꯤ ꯆꯥꯃꯨꯟꯗ ꯇꯥꯎꯀꯣ ꯅꯣꯏꯅ ꯀꯥ ꯇꯔꯨꯛ ꯃꯇꯨꯞ ꯀꯛꯑ ꯍꯥꯠꯄꯗꯣ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯣ ꯅꯣꯏ
napa napusing hana British na minai oina Burma dik purok matamda maduda khangani head hunter ni ko head hunter jeno kawunu ko head hunter simon challenge soro kan noin hairi che nupi angang para hatpa ko passenger ambush toro hatpa driver hatpa micham phar tanar hatpa nomai paiba machine ding ngamdabnina tumdabra noi togdabra last year jiri den angang macha pitru ga yauna nupi manga ba noi hali ni nupi angang da halaga noi power sari ni ha kwai dige pang da pe thong ni ko noi tori do am mikiti mitambal ko we ma do to na je nupa ga nupa ko lai pai ba machine atung ga hen to hen combat ko fugai na je ba thindat na je ba ngam na hatok na je madu di na tadina nung may kapa hay mo hay tabo asama fa na training kitang piraga huiwin thadora proxy force and scenery ni banoje noi ko cannibals pakka ko ki refugee sa munna tasil maru oina duga noge lailon village ki headman do duga noi som boinu yar singa tumin ba nabi singdo mi taru phab da yaw da madu singdo pharaga purokti phab dine noi chan ro ta no pop yu ina ji isona su yaroi lai shorai phi lei bni ko isori mi chung khai nai di kwari ko khona patwa tawra ga ko da satani mon noi na tawra noi da thani ado ai ko di noi kuki kadai ko na noi ku kuki mi cham naga sing ha to kadai yaw ha no make up na de shibna tro adu suno ne etek to la da lan di ye tena asama fa training kitang pibna ni yaroi ni jungle warrior ni noi koise to gnu ko kukisa noi am hinjili ko aina hanjin are nupi angang ha pato mi chama ha pato ko passenger ne ambush to gari driver ha pato gari de lut pato bo huran chin thi to wa noi huran chin thi je don to le huran na tro noi do ngani do poche mi am gari ching tho do broad they like the hurali ne ba adu so apithbi wal gi mi am mangda pithbi ma kai na so ngam ngani kaino security force leina sumaina tawri se karamba government no sibo karamba state no india I karamba state no habda khangye ba noina na chin kyamuk tears ne pithbi ma kai na lo en khangre kukisa nang ji kati noi kai to ga no noi kukilian habda utopian socialist kang ko Manipuri lon da haira ga ko mang na mangra tan bai madu ga chap ne ko utopian socialist habde wakhan ji da mang ba sum khan ko khallaga oroi do pot tu da ko oroi do pot tu da
ꯑꯁ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯣꯏꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯣꯏꯒꯅꯤ ꯑꯣꯏꯔꯣꯏꯗꯧꯕ ꯄꯣꯠꯇꯨꯗꯅꯦ ꯐꯣꯀꯁ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕ ꯀꯣ ꯃꯗꯨꯅꯦꯕ ꯅꯣꯏꯅ ꯀꯨꯀꯤꯂꯦꯟꯒ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯨꯀꯤꯂꯦꯟꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯜꯒꯤ ꯃꯦꯞꯇ ꯃꯌꯥꯝꯗ ꯊꯤꯁꯦꯕ ꯏꯁ ꯇꯤꯃꯣꯔ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯐꯥꯎ ꯏꯁ ꯇꯤꯃꯣꯔ ꯍꯥꯏꯅ ꯂꯩ ꯀꯣ ꯑꯩꯈꯣꯏ ꯁꯤꯋꯥꯏꯒꯤ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟ ꯃꯤꯖꯣꯔꯥꯝ ꯑꯗꯨꯗ ꯇꯣꯛꯈꯤꯁꯦꯕ ꯀꯗꯥꯏ ꯂꯩꯒꯦꯕ ꯅꯣꯏ ꯀꯨꯀꯤꯂꯦꯟꯁꯦ ꯅꯣꯏ ꯀꯨꯀꯤꯂꯦꯟ ꯍꯥꯏꯔꯤꯁꯦ ꯍꯦꯛꯇ ꯀꯨꯗ ꯍꯥꯞꯄꯒ ꯂꯩꯕꯥꯛ ꯀꯣꯠꯂꯒ ꯐꯨꯝꯕꯗꯨ ꯃꯗꯨ ꯃꯥꯜꯂꯤꯗ ꯃꯗꯨ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯀꯨꯀꯤꯂꯦꯟ ꯍꯥꯏꯕꯗꯣ ꯄꯔꯦꯡ ꯁꯥꯡꯉꯒ ꯀꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯑꯁꯣꯝꯗꯅ ꯀꯞꯄꯑꯣ ꯀꯞꯁꯤꯟꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯁꯨ ꯀꯞꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯀꯞꯄꯁꯨ ꯑꯣꯏꯔꯝꯃꯣꯏꯅꯦ ꯁꯣꯝꯗ ꯅꯣꯏ ꯅꯋꯥꯗ ꯅꯣꯏ ꯅꯨꯄꯥꯁꯤꯡꯗꯣ ꯁꯤꯈ꯭ꯔꯕꯅꯤꯅ ꯁꯣꯝꯗ ꯅꯣꯏꯒꯤꯗꯤ ꯀꯩꯅꯣ ꯂꯩꯔꯤꯕꯅꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯅꯣꯏꯒꯤ ꯂꯩꯔꯤꯕꯅꯤꯅ ꯍꯔꯥꯎꯋꯦꯕ ꯅꯣꯏꯗꯤ ꯀꯞꯁꯤꯟꯅꯔꯤꯅꯦꯕ ꯅꯣꯏ ꯇꯧꯔꯤꯗꯣ ꯗ꯭ꯔꯃꯥꯗꯣ ꯁꯥꯟꯅꯅꯣꯕꯀꯣ ꯀꯨꯀꯤꯁꯦ ꯅꯣꯏ ꯆꯂꯥꯏꯇꯔꯦ ꯃꯥꯅꯤ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯠꯁꯤꯅꯤꯀꯣ ꯀꯨꯀꯤ ꯑꯃ ꯁꯤ ꯑꯩ ꯉꯁꯥꯏ ꯏꯁꯩ ꯇꯥꯔꯝꯃꯦꯕ ꯏꯁꯩ ꯇꯥꯔꯒ ꯒꯤꯇꯔ ꯁꯨꯝ ꯈꯣꯡ ꯂꯩꯔꯤꯉꯩꯗ ꯐꯣꯟꯗ ꯌꯦꯡꯉꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯇꯧꯍꯧꯕꯅꯤꯗꯣ ꯅ꯭ꯌꯨꯁꯁꯦ ꯍꯦꯠꯂꯥꯏꯟꯁꯇ ꯌꯥꯎꯔꯛꯄꯅꯦ ꯑꯗꯣ ꯍꯦꯠꯂꯥꯏꯟꯁꯇꯣ ꯑꯩꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦ ꯅ꯭ꯌꯨꯁꯇꯣ ꯌꯦꯡꯒꯦꯗꯤ ꯈꯟꯕꯅꯦ ꯁꯪꯍꯧꯗ꯭ꯔꯦ ꯍꯜꯂꯣ ꯑꯩꯁꯦ ꯄꯨꯡ 2 ꯇꯥꯔꯦ ꯑꯩꯁꯦ ꯊꯕꯛ ꯆꯤꯜꯂꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯧꯖꯤꯛꯀꯥꯟ ꯅꯣꯡꯃꯩ ꯌꯥꯝ ꯐꯥꯒꯠꯄ ꯍꯧꯔꯦ ꯁꯣꯝꯗꯁꯨꯀꯣ ꯑꯩꯈꯣꯏ ꯈꯨꯟꯃꯛꯇꯕꯨꯗꯤ ꯇꯧꯗ꯭ꯔꯤꯀꯣ ꯑꯗꯨ ꯃꯣꯏ ꯌꯨꯝꯗꯁꯨ ꯆꯪꯗꯦ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯂꯦꯟ ꯃꯥꯏꯟ ꯊꯤꯅꯕꯗꯣ ꯃꯦꯆꯤꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯌꯨꯝꯗꯁꯨ ꯆꯪꯉꯣꯏꯕ ꯑꯀꯣꯏꯕꯁꯤꯗ ꯁꯨꯝ ꯃꯦꯆꯤꯟ ꯑꯃ ꯄꯥꯏꯌꯦꯕ ꯃꯣꯏ ꯑꯗꯨ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯅꯣꯡꯃꯩꯁꯦ ꯍꯦꯛ ꯂꯩꯔꯝꯃꯗꯤ ꯁꯤꯒꯅꯦꯜꯗꯣ ꯇꯤ ꯕꯤꯞ ꯇꯧꯔꯛꯀꯅꯤꯕ ꯑꯗꯨ ꯑꯗꯨꯝ ꯐꯪꯉꯦꯕ ꯍꯥꯏꯅ ꯑꯗꯣ ꯃꯁꯤ ꯂꯥꯏꯁꯦꯟꯁ ꯒꯟꯅꯦ ꯋꯥꯔꯤꯕꯨ ꯀꯥꯔꯇꯨꯁ ꯍꯥꯏꯕꯁꯤꯀꯣ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯥꯎꯕ ꯉꯍꯥꯟꯅ ꯀꯣꯕ꯭ꯔꯥꯅ ꯍꯥꯠꯂꯤꯗꯨꯅꯤ ꯑꯗꯣ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯅꯤꯅ ꯈꯪꯅ ꯀꯣꯕ꯭ꯔꯥꯁꯤꯡꯁꯤꯅ ꯑꯁꯦꯡꯕꯒꯤ ꯅꯍꯥꯔꯣꯟꯗꯤ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯤꯆꯝ ꯏꯅꯣꯁꯦꯟ ꯃꯁꯥꯒꯤ ꯈꯨꯜ ꯉꯥꯛꯆꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯒꯤ ꯃꯁꯥꯒꯤ ꯈꯨꯜ ꯉꯥꯛꯀꯦꯅ ꯂꯩꯖꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯗꯕꯨ ꯀꯨꯀꯤꯁꯤꯡ ꯅꯣꯏꯅ ꯀꯣꯕ꯭ꯔꯥꯒ ꯄꯨꯜꯂꯒ ꯑꯦꯝꯕꯨꯁ ꯇꯧꯔꯤꯅꯤꯅ ꯑꯗꯨꯐꯥꯎꯕ ꯅꯣꯏ ꯐꯥꯎ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯤꯅꯤꯀꯣ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯒ ꯌꯥꯎꯔꯝꯃꯅꯤ ꯅꯣꯏ ꯁꯤꯔꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯅꯊꯧꯅꯥꯒ ꯅꯔꯤꯡꯖꯦꯜꯒ ꯎꯠꯄ ꯁꯥꯔꯤꯕ ꯀꯣꯕ꯭ꯔꯥꯅꯦ ꯒꯥꯏ ꯐꯨꯅꯁꯤꯅꯦ ꯑꯃꯔꯛ ꯅꯣꯏ ꯀꯣꯕ꯭ꯔꯥꯒꯤ ꯀꯦꯞꯇꯦꯟꯔ ꯂꯤꯗꯔꯗꯨꯒ ꯑꯃꯨꯔꯛꯇꯤ ꯐꯨꯅꯅꯤꯡꯉꯤꯗ ꯑꯩ ꯑꯁꯦꯡꯕ ꯉꯥꯏꯈꯣ ꯃꯣꯏꯒꯤ ꯃꯌꯥꯝ ꯂꯥꯏꯐ ꯆꯠꯄꯁꯤꯡ ꯑꯃꯨꯔꯛ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯇꯧ ꯀꯣꯕ꯭ꯔꯥꯒꯤ ꯂꯤꯗꯔ ꯍꯧꯖꯤꯛꯀꯤ ꯉꯥꯡꯉꯤ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯥꯗꯣ ꯁꯣꯝꯗ ꯈꯨꯜꯉꯥꯛꯄ ꯑꯃ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯍꯥꯠꯄ ꯅꯨꯄꯥ ꯃꯗꯨꯒꯤ ꯂꯤꯗꯔꯗꯣ ꯑꯣꯄꯦꯟ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯉꯤ ꯍꯦꯟ ꯇꯨ ꯍꯦꯟ ꯀꯣꯝꯕꯦꯠ ꯀꯣ ꯑꯗꯨ ꯅꯨꯄꯥꯗꯣ ꯃꯥꯅ ꯉꯝꯃꯒ ꯑꯩꯉꯣꯟꯗ ꯍꯥꯠꯆꯁꯅꯨ ꯑꯩꯅ ꯉꯝꯃꯒ ꯑꯩꯅ ꯍꯥꯠꯀꯗꯕ ꯑꯃ
khulai paina da bida kamna ring am sai ba moi cobra ni gai foot factories training that picked up the kotna noi cobra ogira mi chama ogira chani la kila umang da kanu tausi lan se umang da ting jungle da jungle warfare tausi no mai su ka pa su happy koi jungle na umang na dum hat kan hinoi manda mado moigi counter blockade ni guide do aina hanjina har last oina haige remind torumbi kokini counter blockade moina ku kisina da torsi ko moi si counter blockade na te moi sawa to ko phangdramni na nimsa gi kinna supply torini ko tuga supply torini plus khulambi digi khulum chak tobo gari kamjong tobo gari muthalum tobo gari myam se loina poche mulho chingtaraga khama mulho aina pautok pi bani instruction pi ni ba adugini be security forcing police yauna manipur police yauna the many yang lai to mayam di kamai khale security force yauna security force ki mamang mukta poche myam chingtar gisina tawida lai pairga gun point da ven mimari adu sipai na picture lay mimari du na nong mai na gun point tawida yeng lay rin ni adu mas ari lo sile ko mya